Hello ma'am, ado ma'am ngasidi keno tawge ai prank su tawdaba kuiredana ko ado ai call prank tawrake ba ko karamba prank no har kandi khoi kaisam sana thoideu ka tawse kara haidi mana ko na han degi khoi kaidano mo koiruse picnic tawruse haibane ba ai du da khoi sanai se date 17 da 16 da haina sare ko ado dei kem harakidre ba ado ai ngasi date 17 ni dana ko date 17 se mapadu yobani ai lae ai lotion loire lao haidone bako adu kamai tawning se aduga 1000 ba saje bako ado asigi number do sida khoi keno gi na phone sida hapchalabane bako hello Jason to lotion loire bono loire bola abo Kaino ai aya nahan itege tawrong nei dudi nahan kaino da haibane bako mana date kya dano 14 da chasira 15 da chasira 14 15 16 da haina bane ba adu haina badu aina koi numaijing ta bane kaino di 15 16 do adu ta bane khoi somne di champuri thong amta hang da bane aduna 17 da chase hain hai bane ba resort to ere khoi somgi resort to haina bane ba adu aidi lo shallaga haina di aidi tai no hoi ka 17 da confirm tare haina hai ne tai adugi aidi lo shandana loi ra ba cha chang su cha de hap su hap te khoi mana ai Birani ya talle ai hong tok paga kadai da ngarang di haide na han do na han gi mathang doiram ni hainei do khoina ide chesana thoju khangbra ba chase haido khoina chase haina bodo adu khangbra ba chesana thoju kaino adu minu khalli du wa acha hoya changib da ngai ribo loire dana kaino ne loisha loire ga tai jiba amta ai de thuna loisha la lawai de yar bo ka ai sai nungai ni yeng ba sa thoge ne mana changib da ngai ribo te थोलपगा अमता हलो अमता हो खोजे कैमता लेदे को अद थोखलके अदुगा आई लोशन दोने मा लोशनलेदना को लोशन लोरा कांदा मा थोलकदोने आइन अदुगा प्रेंग ने आइन हाय दोने असि सोइद्रबने आइन तवहन दोने को मा लोशनलनगे अदुगा थोलके अदुगा वीडियो संगा नंबके मे इतौरगा मुख हंगे Baik Halo. Ite. Lotion labo. Lotion ai nga ge sai chalu dana. Lotion le. Lotion dri ai sai chalu dana mo ta tangai. Ash, loire ai di lotion loire ga. Iru sa bodi loire. Kana lag to ino duga. Ai ne ne je lag ba ga. Angang pura ya ga dra. Angang ji bodi ani ga ai di bai mu ne dina. Oh. Pung kya sang pung ha. Ai di dom da lag doine kana lag ne angang sing school le chaki. Sidoi na lag doina troi te hoi. Aduni adui sum pun na chaki kamai kai kai cha de be ya de kai da. Kem tu su kai no tong na de. Thong ma thak bai su. Hoi.
ꯍꯣꯏ ꯍꯣꯏ ꯂꯣꯏ ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏ ꯑꯗꯨꯗꯤ ꯂꯥꯛꯄ ꯅꯍꯥꯟꯅ ꯍꯥꯏꯗꯣꯔꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯣ ꯌꯥꯔꯦ ꯌꯥꯅꯤ ꯍꯥꯏꯅ ꯂꯩꯅꯦ ꯍꯥꯏꯔꯛꯑꯅꯨ ꯃꯇꯨꯡꯗ ꯌꯥꯔꯦ ꯑꯩ ꯐꯣꯟ ꯀꯛꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯉꯥꯡꯁꯨ ꯆꯥꯎꯗ꯭ꯔꯤꯕꯅꯦꯕ ꯑꯉꯥꯡꯗꯣ ꯄꯤꯛꯏꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯤꯗꯤ ꯑꯗꯣ ꯑꯩ ꯐꯣꯟ ꯀꯛꯊꯠꯂꯦ ꯃꯣꯏ ꯁꯥꯎꯕ ꯃꯥꯜꯂꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯉꯥꯛꯇꯪ ꯉꯥꯏꯁꯦ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯍꯦꯠ ꯐꯣꯟ ꯇꯧꯔꯛꯇ ꯇꯥꯔꯗꯤ ꯑꯩꯅ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯒꯦꯕꯀോ ꯑꯗꯨꯒ ꯑꯩ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯒꯦ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯦ ꯍꯥ ꯀꯩꯕ ꯁꯥꯎꯗꯦꯗ ꯀꯥꯏꯗꯅ ꯍꯥꯟꯅ ꯍꯥꯏꯕ꯭ꯔꯁꯨ ꯍꯥꯏꯗꯅ ꯁꯥꯎꯗꯦꯗ ꯆꯦ ꯁꯅꯥꯊꯣꯏ ꯌꯥꯎꯗꯗꯤ ꯀꯩ ꯀꯥꯟꯗꯨꯅꯦ ꯑꯗꯨ ꯏꯇꯩ ꯈꯛꯇ ꯂꯥꯛꯑꯒ ꯌꯥꯔꯦ ꯂꯥꯛꯑꯅꯨ ꯌꯥꯔꯦ ꯅꯠꯇꯦꯕ ꯌꯥꯔꯦꯕ ꯂꯣꯏꯁꯜꯂꯣꯏꯔꯒ ꯀꯥꯏꯗꯒꯤ ꯌꯥꯔꯦ ꯑꯃꯨꯛꯀ ꯑꯅꯤꯔꯛ ꯊꯝꯃꯦ ꯐꯣꯟ ꯑꯅꯤꯔꯛ ꯐꯣꯟ ꯊꯝꯃꯦꯀꯣ ꯑꯗꯣ ꯍꯟꯗꯛꯀ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯁꯦ ꯍꯟꯗꯛꯀ ꯍꯥꯏꯗꯣꯛꯑꯁꯦ ꯍꯟꯗꯛꯀ ꯇꯧꯔꯛꯄꯗꯅꯦ ꯍꯥꯏꯗꯣꯛꯑꯁꯦ ꯅꯣꯡꯅꯤꯡꯉꯦꯗ ꯑꯩꯗꯤ ꯑꯃꯨꯛꯀ ꯇꯧꯔꯛꯄ ꯌꯦꯡꯁꯤꯀꯣ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ नारे 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 ना तुझे बिन रहना नहीं होना इसे ngatang tera tauraktiye ngatang minute second 30 bau ngai su ko mem aduga taurak prank ja tauraktradi ai prank ne haidoge bako जिंदगानी में होना तेरा लख लख शुक्र में कहना ओ मैया मैनू याद आवे दिल चरखेदी हूँ तौरक्तरे अदो आई हुजिक तौरगे बको मैम कॉल सक्सेस ऑलरेडी प्रैंक सक्सेस तौरगे या चले ही हो लो ite ai video nami ai video nami he kai dei no ꯐꯥꯒꯤ ꯇꯧꯕꯅꯦ ꯀꯥꯏꯗꯩꯅꯣ ꯉꯍꯥꯟꯗꯩꯁꯨ ꯍꯥꯏꯅꯗꯅ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯗꯣ ꯀꯩꯅꯣ ꯇꯧꯔꯛꯇ ꯄ꯭ꯔꯦꯡ ꯇꯧꯁꯜꯂꯛ ꯇꯥꯕ ꯗꯦꯠ 17 ꯍꯥꯏꯔꯝꯕꯗꯣ ꯉꯁꯤ 17 ꯇꯧꯔꯛ ꯇꯥꯕ ꯑꯗꯨꯗꯤ ꯂꯥꯛꯑꯅꯨ ꯀꯩꯅꯣ ꯆꯦꯁꯅꯥꯊꯣꯏꯗꯣ ꯌꯥꯔꯣꯏꯗꯣꯏꯕ ꯂꯥꯛꯑꯅꯨ ꯑꯗꯣ ꯌꯥꯗꯣꯏꯕ ꯑꯣꯏꯔꯗꯤ ꯅꯣꯡꯃ ꯅꯤꯅꯤꯒꯨꯝꯕ ꯋꯥꯠꯂꯤꯉꯩꯗ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯀꯥꯟꯗ ꯑꯁꯣꯏꯗ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤꯗ IGCꯗ ꯇꯞꯇꯥꯒ ꯀꯩꯅꯣꯒ ꯀꯟꯁꯔꯠ ꯇꯧꯔꯅꯤ ꯆꯠꯂꯨꯔꯦꯕ ꯃꯥꯟꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯅꯣꯏ ꯍꯟꯗꯛꯀ ꯐꯣꯟ ꯇꯧ ꯍꯥ ꯍꯣꯏ ꯍꯥꯏꯗꯦ ꯑꯗꯨꯅꯦ ꯅꯍꯥꯟ ꯍꯥꯏꯅꯔꯤꯗꯣ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯌꯣ ꯐꯥꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯀꯟꯅ ꯍꯣꯏ ꯍꯥꯏꯌꯨꯀꯣ ꯍꯥꯏꯌꯨ ꯏꯇꯦ ꯍꯥꯏꯗꯣꯛꯎꯅꯣꯕꯀꯣ ꯁꯨꯝ ꯄꯥꯏꯔꯒ ꯍꯥꯏꯌꯨꯅꯦ ꯐꯣꯟ ꯄꯤꯕ ꯆꯠꯂꯤ ꯆꯦꯁꯅꯥꯊꯣꯏꯗ ꯃꯥꯅ ꯑꯃꯨꯛꯀ ꯁꯥꯎꯖꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯏꯇꯩꯗ
ꯍꯜꯂꯣ ꯍꯥꯎ ꯈꯪꯗꯦꯗ ꯑꯩꯗꯤ ꯅꯍꯥꯟꯗꯣ ꯍꯥꯏꯅꯔꯒ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯑꯩꯗꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯂꯣꯏꯁꯜꯂꯣꯏꯔꯦ ꯑꯗꯨꯒ ꯊꯥ ꯑꯃꯅꯤ ꯌꯥꯔꯤ ꯆꯦ ꯌꯥꯔꯅꯤ ꯄꯨꯟꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯌꯥꯔꯅꯤ ꯃꯤ ꯐꯥꯒꯤ ꯇꯧꯔꯤꯅ ꯀꯥꯏꯗꯩꯅꯣ ꯁꯣꯝꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯟꯅ ꯂꯧꯔꯤ ꯑꯩꯗꯤ ꯈꯪꯅ ꯇꯧꯔꯛꯀꯅꯤ ꯍꯣꯏ ꯌꯥꯏꯌꯦ ꯑꯩ ꯍꯧꯖꯤꯛꯀꯤꯗꯨ ꯚꯤꯗꯤꯑꯣ ꯅꯝꯃꯤꯑꯕ ꯑꯗꯨꯒꯤ ꯀꯗꯥꯏꯗꯒꯤ ꯂꯣꯏꯁꯤꯜꯂꯤꯅꯣ ꯑꯩ ꯀꯟꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯍꯣꯔꯦꯟ ꯊꯥꯒꯠꯂꯛꯇꯣꯏꯅꯦ ꯃꯥꯟꯕ꯭ꯔꯥ ꯑꯩ ꯁꯤꯒꯤ ꯁꯤꯝꯁꯤꯁꯨ ꯑꯇꯣꯞꯄ ꯐꯣꯟꯗ ꯍꯥꯞꯆꯤꯜꯂꯒ ꯇꯧꯔꯛꯏꯅꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯇꯧꯔꯛꯄ ꯅꯠꯇꯦ ꯍꯣꯏ ꯀꯥꯏꯗꯩ ꯁꯥꯎꯕꯅꯣ ꯑꯩ ꯉꯁꯥꯏꯗꯤ ꯑꯌꯨꯛꯇ ꯇꯧꯔꯒꯦ ꯈꯜꯂꯕꯅꯤ ꯉꯁꯤ ꯇꯥꯡ ꯀꯌꯥꯗꯣ ꯑꯩ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯇꯥꯡ 13 ꯑꯣꯏꯔꯝꯕꯗꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯂꯩ ꯍꯥꯏꯅ ꯈꯜꯂꯕ ꯑꯗꯨꯗꯤ ꯃꯥꯅꯤ ꯑꯗꯨꯅ ꯑꯩ ꯍꯥꯏꯖꯜꯂꯛꯏꯅꯦ ꯇꯧꯔꯛꯏꯅꯤ ꯆꯦ ꯁꯅꯥꯇꯣꯏ ꯑꯩ ꯂꯥꯛꯑꯁꯨꯀꯣ ꯅꯪ ꯌꯥꯗ꯭ꯔ ꯇꯥꯔꯁꯨ ꯑꯩ ꯂꯥꯛꯑꯁꯨ ꯂꯥꯛꯀꯦ ꯍꯣꯏ ꯌꯥꯏ ꯍꯣꯏ ꯊꯝꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯌꯥꯝ ꯄꯤꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯏꯇꯩꯒꯤ ꯃꯆꯥꯗꯣ ꯑꯉꯥꯡ ꯌꯥꯝ ꯄꯤꯛꯏ ꯑꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯗꯣ ꯅꯨꯡꯁꯤꯠ ꯀꯩꯀꯥ ꯁꯨꯝ ꯐꯨꯅꯤꯗꯅ ꯑꯗꯨꯅ ꯑꯉꯥꯡ ꯂꯣꯛ ꯊꯨꯡꯕ ꯈꯣꯠꯄ ꯇꯧꯅꯤ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯏꯅꯁꯨ ꯍꯪꯕ ꯌꯥꯎꯋꯦ ꯏꯇꯩ ꯍꯥꯏꯁꯦ ꯅꯣꯏ ꯏꯆꯦꯒꯤ ꯅꯨꯄꯥꯔ ꯍꯥꯏꯅ ꯍꯪꯉꯦ ꯑꯩꯈꯣꯏ ꯆꯦ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯈꯪꯅꯔꯛꯏ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯇꯧꯕꯗꯣ ꯑꯗꯨꯗꯩ ꯈꯪꯅꯔꯛꯄꯅꯦ ꯑꯗꯨꯗꯩ ꯄꯨꯜꯂꯛꯄꯅꯦꯕꯀꯣ ꯇꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯅ ꯏꯇꯩ ꯏꯆꯦ ꯍꯥꯏꯅ ꯁꯨꯝ ꯀꯧꯕ ꯋꯥꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯍꯦꯟꯒꯠꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯤ 20ꯗꯤ ꯍꯦꯟꯖꯔꯕꯅꯦ ꯑꯗꯨ ꯇꯥꯔꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯌꯧꯕꯗꯣ ꯑꯗꯨꯇꯪ ꯌꯧꯍꯟꯕꯤꯔꯝꯃꯣ ꯀꯩꯗꯧꯔꯒꯦ 30ꯒ ꯍꯦꯜꯂꯝꯕꯒꯤ ꯇꯟꯖꯥꯗꯣ ꯑꯗꯨꯇꯪ ꯌꯧꯍꯟꯕꯤꯔꯝꯃꯣꯁꯦ ꯑꯝꯇ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯄ꯭ꯔꯦꯡꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯄꯨꯔ ꯂꯥꯛꯀꯦ ꯃꯨꯛꯕꯥꯡ ꯑꯣꯏꯔꯁꯨ ꯁꯨꯝ ꯄꯨꯔ ꯂꯥꯛꯀꯦ ꯑꯩ ꯕꯥꯏ